अहानबदा मरुइब पाउसिंग पिजरे पोलिंग स्टेशन खरदा पामदबा थौदोकसिंग थोखरबसो आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखल हिंसा याउदन लोइसिंख्रे बोट थादबगी चांग चादा हुफुदरा तरुकी मथक्ता ओइखि कुकी खुलाई पाइबसिंगा मैतै खुल ngakpasinga sinam kom amadi ma hil ani gi marakta leiba mapam amada khutthunakre constituency amada notana masing khwaidagi hena panglabade mikhal adu amuk hana pangthokhanbiu haina tharakiba petition ama supreme court na khananaba notice issue tawkhre Technopal Assembly constituency ge Moray Higher Secondary School da special polling station ama hangduna subnagi voter amakhak vote thadankre Karigumba mikhal asida mai paklabadi Manipur da thokliba irang asigi warishin puratuna tangdu laitaba lamdam ama oina bokhanabada achoba thodam logani haina outer Manipur gi candidate anina phongdorokli amadi India gi khwaidagi faba hospital kunmanga khangatpada Siza Hospital chu yawrakle haina Siza Hospital and Research Institute ke chairman cum managing director Dr. Palin Kulongomna phongdorokli